Chahi ahom Pharakkadouraba Erang Thoktuna Leiringei Cheirak Ashida Manipur Kanba Ngamba Party di BJP KHAKTANI HAINA PHONGDORAKPA MEEYAMBU THAWOIDABANI HAINA SAKIR AHAMED OVC Chairperson MPCC na PHONGDORAKLI ngasi pangthokiba paugi mifam amada mahakna makhatana paumisingda haikibada lamdam asida irang asina maram oiraga hiram khudimakta sothabada natana miyoi lising kaya IDP oina leiri masida natana national highway singda free oina chathok chasin yadabana maram oiraga India gi constitution da yauriba provision violate tawduna miyamgi hak matuna leiri chingi lamdam Fangba pothok sing tampakta puraktuna yonbana chingba lalon itiki thabak sing free oina chathaba ngamdabana chawna kaiba oiri masida natana irang asina furuk khudimak chaitheng fangli masida karishu tawba ngamdana leiraga karamba ground da manipur bu kallibano haina wahang hanglakli Manipur Kanba Ngamba political party di BJP KHAKTANI haibi khibado Madugi matangda tasingna tabada thamoidan nuaitaba phaujaba iban Manipur gi praja myamna sumadu tabada yam nungairam loi madugi matangda wafam khara thamjage haiduna press conference asi kaujabani masi karamba ground de yenglaga chawkhraba national party oiriba BJP gi state president amana sumaina haibiribano masi aduki matik tabada nukningba phawbada natana yamna ngakpa ama pokchei Manipur si haujik lan thoktana chahi ahum surakadauraba mioi kaya thawai mangkhraba aduga yum lising kaya tumna chakhraba aduga haujik su IDPs kaya mioi lising humpugi mathakta Zangjab ham lauduna lairiba mayum da hanjanba yadaduna lairiba si akhoi miyam puna khangminei asuk thina Manipur gi history de yaudriba thaudok ama oina thokliba Manipur sibu Manipur Kanba Ngamba political party di BJP KHAKTANI haibasi masi yamna tabada nuaitabada natana akhoi Manipur da Kundaminariba praja sing asibu usit thawoidabara haibasi hangjage haujik akhoi chinga tamga chathok chasin yadaba haibadi free movement lairiba national highway ani si community ama ni khaktang chatpa yaba community khana chatpa yada mainly tampakta lairiba maitei snaw sing na chatpa yadaba aduga kuki snaw sing ni imphal da lakpa yadaba Masimiyam loina khangnaraba wafamni India gi constitution na pibiriba akhoi gi right article 19 clause 1 sub clause D da mayek sengna yauribani India da lairiba any citizen amana state amagi manungda natraga any lam amada chathok chasin tawba yai madu tasengna violate tawragane ba hojik thamlibasi masi kanana thamliba BJP sina yengsindadana center amadi state ta double engine gi sarkar sina yengsindadana hairiba right asi matuna thamlibane mafam amaga chathok chasin yadaba district amaga chathok chasin yadaba sina maram oirakanda lalol itik tawbasu yadre aikhoi da thokliba pothok asi singda puraga natraga sing phawna puraga yonba yadaba Sing da lairiba tholiba pothok singa dusu imphal da puraktuna yonba yadaba sina maram oirakanda aikhoi gi economy sisu pulap collapse taraga Manipur da khundaminariba community khudingmak asengbagi di conflict asi community ani gi marakta thokcharaga su effective oibadi community khudingmakta each and everybody da oiri